Ahanbada Maru Oiba Pau, Union Home Minister Amit Sahana Mayai Tangbal Loraga, Manipuri Hosik Oiriba Fiba Masigi Matangda Security Review Meeting Ama Ngasi, New Delhi da Pangtokre. Lamdamasigi Tongan ba police station Singda Kutsukulai Kiamarum Leptana Pikanarakli. Irang asina maram oiraga pukning wakal ge anabasing chang wangkhalakli haina JNM's ke Department of Psychiatry ke head professor K Santibalana phongdurakli. Amadi lamdamasigi puwariga sagonaduna laklaba lamta thangza saroi khangbi thoram mafam kayada pangthoknakre.